Seraugi IDP sing amukasu hanjinakri security force na hondoklamlaga sakhina bohonarakpada saranakri Manipur khumja English singani kungo humdogi me humdigi haurakhiba Erang na maram oiraga lanjena dun Imphal East ki tuan ba relief camp sing da lairakhiba internally displaced person sing serau da leiba masa masa gi yumda amukasu hanjinakri IDP sing amasum kokomi na thakiba December phawwa loibegi phawbegi rehabilitation amasum resettlement tawhanabegi matam adu numit tare ni khakta ngai haina amuka hana ningsingkhri pausi amna phonga pawm da haibada Imphal East ki tuan relief camp ahumda leramba internally displaced person chamga tara henba du security na ngak shelaga puraga laklaga matungda waikhong yorakpada makoina ngak shelaga purakhiba IDP sing adu security gi maikei digi makha na Thinma ngamlaroi mafam duri sacha khro haina thadorki heri nakala maromda mafam aduri lairamba security singna IDP sing adubu security yaudrabadi makhatana satpa yaru haina thinglaki heri makhoibu thilaki ba security gi thawang adu IDP sing penadabadi gi akan mukhongjing sangsingki tungda security rangak selaga IDP sing adu numidang athengba sugunu phaw thingki tungda IDP sing adu Numita silakpaga loidana makha sangthana serau yauna basangsinana bohonabada kharana satningda phorki IDP kharadi masagi mayum semjinba loidaba yauribani hadi IDP sing aduga sugunu AC MLA ke Ranjit masamak laktuna sugunu higher secondary school da mayumda hanjinnarakhiba IDP sing aduga unaduna wari sanaraba matungda makhoina karigi waga doribano yum loidabana Laifam Laitrabasu Maki Yumda Laifam Pigani Haina Punto Laduna IDP sing adu ngarang numidang pung teret makhairom taba matamda asoy angam yaudana serau da tungkre hadi wari sanabadu da SDO Waikhong amasum SDC Waikhong su saruk yakhi bagaloidana serau phawba IDP sing thinbadu da saruk yakhi hadi Amaramda IDP sing amasum kokomin governor amasum chief secretary da pisin kiba ningsing memorandum gi matungina government na lakthok kiba rehabilitation amasum resettlement gi matam loigedaba subnutagi sayol amakhakta ngai ri haina ningsingkhre Seroladu da government IDP sing khunda laita hanabi gi oiba khungang gi oina resettlement plan semduna miyam da khangalu IDP sing asoi angam thoktana ba matik chawa security pigedabani Masi nang haudaba tarabadi mari lenaba officials ngi matakti action lakot teksak puhon gadabani mayam mapung phana thajaba hengat hanana IDP sing mihut singa paw phawna biu haina spalli oiriba phiba masida Manipur government na lemhauriba numit tare ni asida haidokibu wa ikai khumnana IDP sing khunda laita hanaba khongthang sing soi soduna lokhatlu haina memorandum madura palli Punjab Drone dagi thadaram heroin ki ji taragani thoi phangle hari Punjab ki Amritsar district ki India Bangladesh border manak leibu khunamada drone dagi thadaram heroin ki ji taragani thoi security force na phangle haina official amana phongdokre Director General of Police Gaurav Yadav na phongdokpagi matungina ngarang Amritsar district ki dale ke khunmanak drone ma paislakhi pau phongmadagi Punjab police ki anti narcotics task force ANTF amasung Border Security Force BSF ki apunba team singna paksana thi humbagi thabuk sataki mangnai ki ANTF ki Superintendent of Police Guruprit Singha gi mi makha thi humbagi thabuk sathabaduda dale ke khunmanak liba labuk amadagi heroin ki ji taragan thoigi consignment ama pangki ngamkhai wangbadagi drone sisinaduna drug pusilakpa thengnana ba masung drug ki network sing thingjinana ba Punjab Police na leptana honari hanisu DGP na phongdorakli Jammu and Kashmir Jiribam Phawa Santi ki khongja sakhigani malem thongam Leba ki konung Delhi dagi cycle thaudun Imphal Phawa yorokraba Santi ki paujal pu malem thongam na ma ki khongja asi Jammu and Kashmir dagi Jiribam Phawa amuk sakhigani haikri Delhi dagi hauragi Imphal Phawa Santi hanchilangna gi paujal pu cycle thawgi khongja sakhiba malem thongam bungasi hangang AC da Congress ki mirep oikiba MPCC ki General Secretary P Charachandra amasum Hangang Block Congress Committee ki mute singa maiba khul maya laikai thliba malem thongam gi yumda unaba amada magna makhatana khongsat ki wafam asi phungdokibani Sarachandra na malem thongam bu puning thogat poina shiel gi mating speaki malem thongam na hai ehangna sakhiba ahan ba khongsat leba asigi community khudimang na sakot na rakhi separate administration taliba kotu khaktana sakot pi rakhidi maram aduna santi gi mingna sisinaba dubu peace palm da ba ona taina boina tawba frup ni haba mek sing sari
ꯃꯍꯥꯛꯅ ꯍꯥꯏ ꯏꯪ 2016ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯂꯥꯛꯄ ꯎꯗ꯭ꯔꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯣꯏꯔꯕꯁꯨ ꯃꯤꯌꯥꯝ ꯑꯣꯏꯔꯕꯁꯨ ꯑꯃꯒ ꯍꯨꯟꯅꯔꯒ ꯑꯁꯨꯝ ꯂꯩꯕ ꯑꯣꯏꯅ ꯇꯧꯕ ꯑꯁꯤꯅ ꯉꯁꯤ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯔꯛꯄ ꯌꯥꯕ ꯃꯑꯣꯡ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯍꯟꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡ ꯐꯥꯎꯗꯨꯅ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤ ꯁꯟꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯇꯩ ꯁ꯭ꯇꯦꯠꯀꯤ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯈꯤꯕꯅꯤ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯠꯂꯒ ꯁꯥꯟꯇꯤ ꯍꯦꯛꯇ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯄꯥꯝꯖꯕꯗꯒꯤ ꯃꯍꯥꯛꯅ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯃꯥꯂꯦꯝ ꯊꯣꯡꯒꯥꯝꯅ ꯐꯣꯡꯗꯣꯛꯈꯤ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯑꯦꯟꯇꯤ ꯇꯦꯔꯔ ꯄꯣꯂꯤꯁꯤ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯤ December 13 ꯑꯃꯁꯨꯡ 18 ꯗꯤꯜꯂꯤꯗ NIAꯅ ꯑꯦꯟꯇꯤ ꯇꯦꯔꯔ ꯀꯟꯐꯔꯦꯟꯁ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯃꯥꯡ ꯆꯍꯤ ꯏꯪ 2013ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯦꯔꯣꯔꯤꯖꯝ ꯃꯥꯌꯣꯛꯅꯅꯕ ꯅꯦꯁꯅꯦꯜ Counter-terrorism ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕ ꯁꯥꯗꯨꯅ ꯄꯨꯊꯣꯛꯂꯒꯅꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤꯗꯃꯛ ꯂꯧꯈꯠꯀꯗꯕ ꯊꯕꯛꯁꯤꯡꯁꯨ ꯌꯥꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯕ ꯂꯣꯏꯅꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯦꯟꯇꯤ ꯇꯦꯔꯔ ꯄꯣꯂꯤꯁꯤ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕ ꯑꯦꯟꯇꯤ ꯇꯦꯔꯔ ꯄꯣꯂꯤꯁꯤ ꯑꯗꯨ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯂꯤ ꯍꯥꯏꯔꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯃꯤꯠꯌꯦꯡ ꯊꯝꯂꯤꯕꯅ ꯗꯤꯖꯤꯇꯦꯜ ꯔꯦꯗꯤꯀꯦꯂꯥꯏꯖꯦꯁꯟ ꯁꯝꯕꯜ ꯈꯥꯗꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯝꯈꯩ ꯄꯔꯤꯡꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯦꯜ ꯊꯥꯗꯗꯨꯅ ꯆꯠꯊꯍꯟꯕ ꯀꯟꯚꯔꯖꯟꯁ ꯅꯦꯠꯋꯥꯔꯛꯅꯆꯤꯡꯕꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯃꯤꯠꯌꯦꯡ ꯆꯪꯒꯅꯤ ꯍꯥꯏꯔꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯋꯥꯐꯝ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯊꯥꯛꯇ ꯐꯣꯡꯗꯣꯔꯛꯄꯒ ꯏꯔꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ ꯑꯃ ꯑꯣꯏꯔꯛꯂꯤꯕ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯅ ꯊꯥ ꯑꯁꯤꯒꯤ 23 ꯑꯃꯁꯨꯡ 23 ꯗꯦꯜꯂꯤꯗ ꯑꯦꯟꯇꯤ ꯇꯦꯔꯔ ꯀꯟꯐꯔꯦꯟꯁ ꯑꯃ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯔꯤꯕ ꯀꯟꯐꯔꯦꯟꯁ ꯑꯁꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯦꯟꯇꯤ ꯇꯦꯔꯔ ꯄꯣꯂꯤꯁꯤ ꯑꯁꯤ ꯀꯟꯐꯔꯦꯟꯁ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯂꯩꯉꯥꯛꯀꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯈꯨꯠꯇ ꯐꯪꯍꯜꯂꯕ ꯌꯥꯏ ꯍꯥꯏꯔꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕ ꯑꯦꯟꯇꯤ ꯇꯦꯔꯔ ꯄꯣꯂꯤꯁꯤ ꯑꯁꯤ ꯁꯦꯝ ꯁꯥꯗ꯭ꯔꯤꯉꯩꯒꯤ ꯃꯑꯣꯡꯗꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2015ꯗ ꯃꯇꯝ ꯑꯗꯨꯒꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯂꯦꯐ ꯋꯤꯡ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝ LWE ꯃꯥꯌꯣꯛꯅꯅꯕꯒꯤꯗꯃꯛ ꯅꯦꯁꯅꯦꯜ ꯄꯣꯂꯤꯁꯤ ꯑꯃ ꯑꯃꯁꯨꯡ ꯑꯦꯛꯁꯟ ꯄ꯭ꯂꯥꯟ ꯑꯃꯁꯨ ꯁꯦꯝꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 22 ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯄꯍꯜꯒꯥꯝ ꯇꯨꯔꯤꯁꯠ ꯁꯥꯏꯠꯇ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯆꯝ 22 ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯈꯤꯕ NIAꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯇ ꯂꯩꯔꯤꯕ ꯑꯦꯟꯇꯤ ꯇꯦꯔꯔ ꯌꯨꯅꯤꯠꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯁꯔꯨꯛ ꯌꯥꯍꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯗ ꯄꯍꯜꯒꯥꯝꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝꯕ ꯑꯃ ꯃꯈꯥ ꯇꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯊꯣꯛꯍꯟꯗꯅꯕ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤꯕꯅꯤ ꯀꯟꯐꯔꯦꯟꯁ ꯑꯗꯨꯗ ꯑꯦꯟꯇꯤ ꯇꯦꯔꯔ ꯌꯨꯅꯤꯠꯁꯤꯡꯅ ꯅꯦꯁꯅꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯒ꯭ꯔꯤꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣ ꯏꯟꯐꯣꯔꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯑꯃꯁꯨꯡ ꯗꯥꯇꯥ ꯕꯦꯖꯁꯤꯡ ꯁꯦꯝꯕꯗ ꯈꯨꯗꯣꯡꯆꯥꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯋꯥꯐꯝꯁꯨ ꯈꯪꯍꯟꯈ꯭ꯔꯕꯅꯤ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ NIAꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯁꯗꯥꯅꯟꯗ ꯗꯥꯇꯤ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ NSGꯒꯤ ꯆꯤꯐ ꯕ꯭ꯔꯤꯒꯨ ꯁ꯭ꯔꯤꯅꯤꯕꯥꯁꯅ ꯁ꯭ꯇꯦꯠ ꯈꯔꯒꯤ ꯄꯨꯂꯤꯁꯀꯤ DGP ꯌꯥꯎꯅ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯈꯔꯗ ꯄꯤꯈꯤꯕ ꯄꯥꯎꯇꯥꯛꯁꯤꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯣꯔꯦꯟ ꯐꯟꯗꯦꯗ ꯀꯟꯚꯔꯁꯟ ꯔꯦꯀꯦꯠꯁꯤꯡ ꯑꯣꯟꯂꯥꯏꯟ ꯔꯦꯗꯤꯀꯦꯂꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯑꯥꯙꯥꯔ ꯁ꯭ꯄꯨꯐꯤꯡ ꯇꯧꯕꯒꯤ ꯊꯕꯛꯅꯆꯤꯡꯕ ꯆꯠꯊꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯒ ꯇꯥꯏꯅꯕ ꯃꯐꯝꯗ ꯂꯩꯕ ꯁꯝꯕꯜ ꯈꯥꯗ꯭ꯔꯤꯕ ꯑꯣꯄꯟ ꯕꯣꯔꯗꯔꯁꯤꯡꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯑꯣꯟꯂꯥꯏꯟ ꯔꯦꯗꯤꯀꯦꯂꯥꯏꯖꯦꯁꯟꯒꯤ ꯊꯕꯛꯁꯤꯡ ꯊꯦꯡꯅꯔꯤ ꯃꯔꯝ ꯑꯁꯤꯅ ꯅꯦꯄꯥꯜꯒ ꯇꯥꯏꯅꯔꯤꯕ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯣꯄꯟ ꯕꯣꯔꯗꯔꯁꯤꯡꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯄꯒꯤ ꯑꯅꯧꯕ ꯑꯦꯟꯇꯤ ꯇꯦꯔꯔ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯌꯥꯎꯔꯒꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯈꯥꯂꯤꯁꯇꯥꯅꯤ ꯇꯦꯔꯣꯔꯤꯁꯠ ꯅꯦꯠꯋꯥꯔꯛ ꯑꯁꯤ ꯐꯣꯔꯦꯟ ꯄꯥꯁꯄꯣꯔꯠꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯅꯦꯄꯥꯜ ꯌꯧꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯄꯥꯁꯄꯣꯔꯠꯁꯤꯡ ꯑꯗꯨ ꯅꯦꯄꯥꯜꯗ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯑꯣꯄꯟ ꯕꯣꯔꯗꯔ ꯐꯥꯎꯗꯨꯅ ꯏꯟꯗꯤꯌꯥꯗ ꯆꯪꯁꯤꯜꯂꯛꯏ ꯑꯃꯁꯨꯡ UP ꯕꯤꯍꯥꯔ ꯑꯃꯁꯨꯡ ꯅꯦꯄꯥꯜꯒ ꯇꯥꯏꯅꯕ ꯉꯝꯈꯩ ꯐꯥꯎꯗꯨꯅ ꯄꯟꯖꯥꯕ ꯌꯧꯁꯤꯜꯂꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯃꯥꯡ ꯊꯥꯒꯤ 10ꯗ ꯃꯤ ꯆꯤꯜꯂꯕ ꯗꯦꯜꯂꯤꯒꯤ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯃꯁꯥ ꯁꯤꯖꯔꯒ ꯄꯣꯈꯥꯏꯍꯟꯕ ꯀꯥꯔ ꯕꯣꯝ ꯑꯃꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ NIAꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯛꯄꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯔꯦꯗꯤꯀꯦꯂꯥꯏꯖꯦꯁꯟ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯕꯛ ꯑꯁꯤꯗ
Canada base tauba liningi center amasum yaukshinduna makoina Pakistan gi ISI ga mari leinai haibagi social media gi kuthangnagi khamngamle thawong asigi makhada maru oina singnabana ha masu social media gi kuthangna radicalization tawre haibisu khangmangam le hari adu moina mak leba asida thabak to onthona bagi damak ahan boina home ministry na sem sabu lusilaknaba leba asigi anti terror policy si tha asigi kunga taruk amasum kunga tereta NIA na sinduna Delhi da pangthok kodori state punamak ki mari leinaba security agency singi miyut singna saruk yaba mi phamasida puthorakliba policy sigi chapchaba masa khangmangam lagani thajanari Karbi Anglong the violence ki thawdok thokide eviction tawgadabani haibigi khongjang di kansilakri Central Assam ki Karbi Anglong district miyamna non tribal singi yum amadi dukan thugaiduna masung mai thaduna mafam asida mapana gi sangsilakpa miyoi sing laisilakli bisi eviction tawgadabani haina sangsilakpa khongjang violent oirakraba matung ngarang haksangi phibum tongalaba miyoi ama yawna miyoi ani shikiba masum nifuga manga hena asu opanang khraba matung amasung khongjang sangsiliba singna violence ki thawang sathaduna Assam gi DJP yawna police personnel singna nungamadi ten sisinaduna attack tawrakraba matung ngarang khongjang sangsingkraba simgu violence ki thawdok ki thokidre hari violence ki thawdok sing asi Karbi Anglong Autonomous Council KAA gi sip oiriba BJP gi lusingba Toliram Ronghang gi yumai thaduna horakhibane Karbi Anglong na thukli buwa thuk asi matam sangna sayena pa leraklaba tribal amasu non tribal community singi lamgi oiba sayena badagi horakhibane hauzik phawbad Erang asida police personnel kuntragani pansu asu open nangkhiba lekre section thorang lakhotpa oina CM Himanta Biswa na lusingba Assam gi BJP lengana Karbi Anglong da internet thingjin khiba galoina yamlaba security force deploy tawduna thamli numinini gi mamang gi horakhiba violence gi thawdosi ngarang phawbagi manungda nungnang ningai oirakhrabasu ayamba control makhada leibigi mami takhi amasung ngaska hena aso apan yawbagi thawdok thokidi nahan haksangi phibam tongalaba miyu ama yawna miyu ani sikhibagi thawdo adugi matangda ngasi Hindi lol ngang miyu kyaga Karbi Anglong ge Bengali community ge kusamnaduna akan makhongjang sangsingki basingna Lanka Kheroni lambi thingzinduna yaningdaba phongdokhi haksangi phibam tongalaba miyedu Bihari Bengali amadi Nepali community gi miyoi singna tribal Karbi singa khudamina duna laminaba Kheroni area da leiba masagi yumanungda mai thaduna hatkibani Bengali community gi miyedu Karbi community gi miyamna mai thakhibani hari Nagalamoromda atopa laikhidraba misa aduna Karbi community gi miyoini ma khongjang sangsinbada police na nongmai kapthorakpada sikhibani hari ngasi khongjang sangsingkiba miyoi sing haksangi phibam tongalaba miyoi amabu masagi yumda thonglun sinduna mai thabada senaba miyoi sing adu phokatkadabani haina kholaw lakhi Inspector General of Police Vivek Rasna mafam adu satuna khongjang sangsiliba sing unakhi maakna senaba miyoi sing mathakta lokhatpam thokpa action lokhatkani haina phongdokhiba galodina aran ma pawdu thajabigano tonga sandokpigano amasum tangdolai ta bhanjilangnabo hotnari basida mateng pangbiyu karigumba aranba mongna khongjang sangsiliba singna makatana violence ki thawangsa tharaklabadi nakhoisu violence oiba thawdok sing aduda senaba miyoi singi mathakta lokhatpa action aduma nakhoigi nathaktus lokhatkani hari panmayabadi Hindi lol ngangba miyoi singna matam sangna lam khopsinbagi thabakya tribal gi area singna sathari haiduna Karbi community amasu Bihari community gi marak sauna unkhanaba lerakhibane Unaw rape survivor Mama Delhi the khongjang sangshin ankidre minister na makhoibu nokna bikri Unaw rape case the CNI haiduna maral sikraba BJP gi hanagi MLA Kuldip Singha bu Delhi High Court na BLP khibabu ngas Delhi gi Red Gate ta Unaw rape case ki survivor amasuma ki mama na yaningdaba phongdoktuna khongjang sangshin bada authority sing athingba piduna makhoibu Red Gate gi thangdokre hari Thawdo asigi matan Uttar Pradesh ki minister Rasbarna karigidamak Red Gate khongjang sangsilibano makhoigi mayumdi Unaw dani haina nokladuna kademnaba mawong mataw sulakhi hari rape survivor duna phongdokhibada tamthiraba thawdo odu thokhiba numida duda aihak isa itomta mafam adumakta thawai thajaningkhibane dubu aigi imung munungi khalaga khongthang adu laukidabane mara laireba miye dubu BLP ba haibasi aigi imung manung de sibigi serak pibu samane masigi matana Supreme Court wakalaga nakhi ngarang Delhi High Court na kumja English ngani ga kunga teret ki rape case aduda maralai haiduna mapunji supa phadok piduna lairiba hanagi BJP MLA Kuldip Singha gi sentence adu suspend tokhiba galoidana
lower court amada mahaki kumjai English singani taraga mapangi conviction asigi mayokta mahakna thangalakhiba appeal gi outcome adu pending lairibana maram oiraga bail order tawkhibani adubu Kuldip Singha si victim adugi yungi kilometer manga gi akoibada sanction ba yaroi masum victim natraga na victim gi imung munungi miyoi singda kiyan khangan ba yaroi haina phongdokhi Kuldip Singha bail pirabasu atopa case amada sahi taragi phadok lairibana maram oiraga makhatana jail da adumak laikhigadori seraksida rape survivor do na phongdokhibada aina minor oiningai de thokiba thawdo aduna ngasi phawba aki akhang loinana hingli ko na lawrakliba phireb asina akiba sikhena chakthokale mara lairaba miwe mabu asigumba case amada BLP patarabadi leiba asigi nupi oibi sing kamdawna shape oigadoribna sel leiba miyoina matam punamakta angam oibaduga sel leitaba miyoy singna matam punamakta aran bu oibigi phibamasi yaning daiki IDP sing masagi yumda hanjilabasu maning tamba punsi mahingdi phangdri kumjai nisingani kungo humdo gi me humdigi haurakhiba sahi phajilakadoraba irang asina maram oiraga mi lising humpurom lanjina duna leiraklaba matung hauji IDP sing masa masa gi mayumda hanjin hanbigi khongthang lakhotpa hori lainga ki khongthang asi thenglabu se thengna lamdam asida amuhana tangtu leitaba phiumda hanjilaklaba lambi ama yalakpa simak afaba khudam ama oirabasu IDP singna maning tamba punsi mahing ama pibedi ngamdri masagi mayumda handakta hanjin kiba Bisnupur district ki leimaram waroi sing gi IDP sing ahing nungthil naidana akarma sing thorang no kholaga ngak selawri mafam adurigi mapanda makoina thaba ama setki hairapadi Assam Rifles ki post Aadhar card pisilamaga satlanba amadi halakpu matam Aadhar card adu lawudabane numidang wairam pung 6 takrabadi mafam adurigi thokpa mari sangba yahandi phibam masida hostel na leiba mahiroi singa manana lehori habada hamam thokloi mafamdura leiba IDP amana phongdokpada numidang wairam pung 6 ta halakpa haibasidi thaba ama subus alabadi matam konada boibana makhoi sufam nompham khangdabana awab kya mayonari panba yabadi leimaram waroi singi oin lanjena duna makhogi khul ngak tuna ngasi phau leirakpa mi kya lairi bakhoi giri lenga na piba tengbang polam sing ningthina phangri mafam asigi oina yu sungwa lo singwa madi sanga yokpana makhogi hingnabigi lambi oiduna laklabasu irang asina maram oiraga hairiba sinpham sing asi ningthina tawbangam hodri imung marfugo nipan gi manung marfugo nipan gi mi sahunga humdraga mari khaktamak leijaba waroi sing khul asi kuki khul kya na Koisilaga leipa mafam amani Sentok lambi waring sera sida karama matamda amuhana kuki singna landarakani haibigi akiba kya su miyamna